I pangan machani aina ming ajis kawe ai chekon dene aina Meitei Saraga aina Facebook ta ai account arkelan chenba mairaba maiken charli na ina sumina hangaga Meitei Nupi kaya da aina Meitei Saraga nupi mayam koi aduna nupi do ai ga relation su lay relation lay bani ai nupi mari koi mari do relation lay ado amadi pregnant oihnbadagi pregnant su oi ado aina magi video laibagi damakta aina sumina blackmail su tawe adugi damakta aibu isil enao mayamna warakpire ai kaino pangan machane ai ming ajis kawe No, I'm going to go to Tawra. ai amu hana tawjaroi ngasidi isil enao mayamna wakhan su tahanbire. First of all, masida communal oibagi wafam tongana thamaga masigi nupa asida masana yarga masagi ijet irai laina sinna thokpa ngamiba nupi sing asini aina khwaidagi nga isisu mahak muslim oibo oidabagi wa tokro nupa asigi identity fazana khangdringai masagi ijet pithokliba asinadi nupi sing asisu achamba nupidi khak oiramoi mama mapana shenaba watpa amadi lamket lamhaibi haiba indabi ama soidana oiramganeba ana mahaksu mana sanaba yagadaba nupi thirakpani masida nupi sing asina hnjn yari basineba ngai pregnant oirakpadagi wa yamnarakpadagi asigi phibam asi yorakpa soidana oiramganeba ana ngasigi khunai asibu masak theliba makhoi asi hingbagi athari thoktabrana di khanjare puwarigi leimai hankatna yenglaga khoigi ipai busingna thambiramba Meitei Nupi fajaba chanabi asibu Miram gi chatnabi ne heli khandana fijet pigai khara shet lakanda reels namakanda makhoi bu urakanda makhoi adubo mu phana nabagi damakta tholakpa nupa singna makhoi bu awaba phibam da tahalaba matam sidadi makhoi na wakalakpadagi nupi oibi khunai asida nupi bu tha wangna thangkatkani khanjariba lupsing bu su makhoi na mingcha thihalleba Malemda tokhaina tariba mayamgi lichattagi tongaliba aduki matik fajaraba top magun chenba Meitei Nupi gi fajabase hojikkan gi nupi singna loina manghalle hnjn panbagi wafam di nachade adubu Pitribi gi lam khudimak lan sokidaba lan na yahungidaba mafam amatta leite hariba mafam sing asida prostitute makon loina leirami lanmi singi awaba pathana bagi damakta prostitute loina lingami adubu Manipur da su adugumlaba lan adu yorkhibani adubu Manipur da de nupi ama phawo prostitute makon lingkhatkideba adugi Manipur gi top nupi oibigi magun sing akhoina khamba thoibigi wari taba matam da su akhoina khange mayam ama khange aduna nupi singi phajaba makunje malemgi mafam khudi makta leiriba nupi singdagi Meitei Nupi gi top phajaba magul ama lei habase myam khangbi aduga nakhoi afaba lichat aduna malemgi mafam khudi makta mipum khudi makna freedom na pham oiba matou tamjan na pham oiba adugumba lichat chajat afaba do Manipur khunai sidagi hawgalakliba chanura iche ichal singna amuktangdi oibiro haibo wafam je thamjageba aduga sigumba thabak mi amabu masak kanano karino khangdringaida isa mina haidana aigi nuksibani haidana loina kathokpaje tawbiga noba